Churachandpurda nauna hinsa thoraklibasi anti-kuki tribe na insinbadagira Churachandpurda mar amadi paitegi marakta haukiba numit humni marini asigi manungda tholakiba nangpak tanahanbagi wathok asi anti-kuki tribe na mising yamjadaba marsingda insinduna paitebu khatnaba haukibani haina awangba thakta phangba source amana hairi source aduna makha taribadi haukiba leibak pokpa numitki numidang pung 9 taba matamda mar amadi paite phuruki miyoisina Churachandpurda makoina leiriba mafamchingda Thoktuna makoi lamching ngak chenbagi thabak chathaki numit aduda hairiba phurup ani asigi marakta pamdaba nungaidaba thodok amata thokibagi paw leite adubu numit adugi numidang athengba matamda anti-kuki tribe na marda tongchinduna jomi hairaga khanariba paitegagi marakta yana chauna muknaba thokpadagi miyo ema leikidre thodok thopam adudagi phangba pawgi dikun amana hai haukiba lebak pokba numita mar amadi jomi gi leiriba makok thongba luchingba singi marakta yanaba puraktuna ingtapa hanjilakraba matungda numit aduda anti-kuki tribe na mar phuruki miyoisingda insinbadagi pamdaba thodok adu thokibani Churachandpurgi tongan mafamchingda jomi singna makoigi oiba phiral yunglibasing adu anti-kuki tribe na lawkhtaduna jomi phurupsingbu ikaiba pikhiba thawong aduda mar phurukki maikaidagi nungaitaba laibadagi hairiba pamdaba thodok adu thokibani thodok asigi matangda church ki leader amadi kuki MLA taruki maikaidagi nakalani gi marakta nungchijana na laiminaduna mahausagum tangdu leitana leinanaba appeal tarakpa leiki Manipurda thokliba ethnic violence asi anti-kuki tribe na mastermind oinduna thokhanba irang amani haina su pawgi source achina hairi Howji chathariba parliament budget mifam asi hek loibaga masagi sapchaba identity leijadaba anti-kuki tribe hairiba kanglup asigi mathakta central government na asoba phirep ama lauraba yai haina su pawgi source achina hairi MLA Asapudin Maitei singbu jiribamdagi takthoknaba honabada asoba khut yawi jal Manipurda thokliba tha kolumdoi fajilakadorba irang asigi manung chana jiribamda leiba Maitei singbu district asidagi takthoknaba honabada MLA Asapudin gi asoba khut yawi haina jiri apunba lupki maikaidagi thadorba chirol amana phongdoragli jiribam apunba lupki media cell dagi thadorba chirol amana hai haukiba English ani kunmari gi June 13 Mar Peace Forum HPF na jiribamda leiba mar amadi Maitei phurup ani gi marakta nungchi chana danaba chinbada mar phuruki manung chana jiribamdagi dolakaldagi lomchang dulhan mar bengdagi banlan larik mar amadi kalinagar wandagi lari hektet mar kauba miyoi ahumna mastermind oinduna jiribamda phurup ani sigi marakta hinsa yauna nungaidaba thodok wathoksing thohanaba honabada yamna chauna chenaba miyoi ni haina phongdokiba leikre lomchang dulhan hairiba miyoi asi Directorate of Education S ki makhada leiba Dolakal Punje LP School da primary oja oina thabak tawba miyoi emani hairiba miyoi asi oja oibada matik chade haiduna Directorate of Education S na masagi post gi lawkthraba miyoi emani mahaki mahuta thagi tolopiduna atopa miyoi emana thabak pukiba leikre Lomchang Dolhan hairiba miyoi asi jiribangi MLA Asapudin gi PRO oina thabak tawba miyoi emani hairiba miyoi asi Marphuruki Indigenous Tribal Advocacy Committee ITAC gi Acting Commander in Chief ki thodang lawba miyoi emani lemhoriba miyoi ani aduna Asapudin gi lising makhada agent oina thabak tawba miyoi singni miyoi ahum asina Marphuruki inkhalagliba chamdaraba nahasingbu phataba lambida lamjingduna mitei phuruki mathakta phataba thabak kaya chathahanbada asoba thodang lawriba miyoi ngaktani hairiba miyoi ahum asi maralgi matungina ain gi makhada seirak pigadabani nakal amaromda Manipurda thokliba irang asigi saruk ama oina jiribamda leiba tongan ba kanglu phurup singi marakta nungsi chanana leiminanaba honabagi mahuta MLA Asapudina Manipurgi irang asibu hena pakthok chawthoknaba makhal makha kayagi khongthang paikhatli jiribamda ingtapa thugaiduna hingsagi oiba tongan ba thodok wathoksing thokpada MLA Asapudina daita pugadabani jiribangi bekrada leiba marlon buningthina ngangchakpa bengali singda MLA Asapudina sophisticated weapon sing pisinduna jiribamda leiriba misa miyamda aki tujungba pibada natana bekrada leiba mitei singi yumchingbu mai thabagi thabakta hairiba bengali miyoi sing achisu chauna chenaba ngaktani marlon buningthina ngangsakpa Niranjan Das kauba bengali miyoi amagi lising makhada hairiba miyoi singi yumching asi mai thakibani Chirol asina makhata na hai jiribamda leiriba mitei singbu takthoknaba jiribangi MLA Asapudin na lona tangka kaya thongna mifam kaya pangthoki jiribamda leiriba muslim singda tongan ba lanpamda sinagadaba masang mathum amadi military gi mateng pisinduna mitei singbu takthoknaba yamna chauna khusil tharang tawki adubu jiribamda leiriba muslim phuruki miyoi singna mitei singa nungsi chanana ingtapa leminaba makhata na pambadagi MLA Asapudin gi khusil tharang sing adu aremba taki amaromda
ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ matam kayagi mamangdagi khunda laitaduna leiriba maitaisingbу takthoknaba honabada achoba khusil thorang paikhatpada Jiribamgi MLA Asapudin achoba thokdang lawkiba miyoi amani maram aduna Manipurda amaga nungsi chanana ingtappa leiba pamjaba miyoisingna hairiba MLA Asapudinbu miyanggi oiba thabak thoramsing pangthokpada saruk yahaloidabani hairiba MLA asidagi miyamna mikumna homsingna lainanaba jiri apunba lum jalna thadokpa chirol asina leibak miyamda khangalagli